ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯃꯇꯝ ꯑꯃꯅꯤ ꯌꯨꯝ ꯑꯗꯨ ꯃꯤꯅ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯃꯍꯨ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯂꯤ꯫ ꯁꯪꯒꯣꯏ ꯑꯗꯨꯗꯅ ꯆꯥꯛ ꯊꯣꯡꯕꯁꯤꯡꯅ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯂꯩꯍꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯧ ꯑꯃꯅ, "ꯑꯩꯒꯤ ꯑꯆꯟꯗ꯭ꯔꯥ, ꯑꯇꯩ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯍꯥꯎꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ"꯫ ꯆꯟꯗ꯭ꯔꯁꯨ ꯈꯖꯤꯛ ꯅꯣꯛꯇꯨꯅ, "ꯍꯣꯏꯗ ꯍꯣꯏꯗ, ꯑꯩ ꯈꯨꯠꯅꯕꯨ ꯍꯦꯛ ꯆꯣꯛꯈ꯭ꯔꯕꯗꯤ ꯍꯨ ꯑꯣꯏꯔꯕꯁꯨ ꯑꯃ꯭ꯔꯤꯠꯇ ꯍꯦꯛꯇ ꯑꯣꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯕꯦꯝꯃ ꯉꯥꯡꯕꯤ, ꯅꯪꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯃꯔꯣꯏ ꯃꯀꯥꯕꯨ ꯃꯟꯁꯤꯜꯂꯛꯏꯅꯦ"꯫ ꯑꯩꯒ꯭ꯌꯥ ꯆꯟꯗ꯭ꯔꯒꯤ ꯋꯥꯗꯨꯗ ꯏꯟꯁꯥꯡ ꯁꯦꯡꯂꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯂꯤ꯫ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯁꯤꯅ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯇꯕꯅꯤ ꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤꯗꯤ꯫ ꯃꯥꯒꯤ ꯉꯁꯤꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ "ꯍꯩ ꯏꯄꯥꯒꯤ ꯈꯣꯝꯕ, ꯈꯣꯝꯕ, ꯀꯔꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯄꯥꯕꯨꯡ ꯍꯜꯂꯛꯂꯦꯅꯦ, ꯅꯪꯒꯤ ꯀꯣꯝꯂꯥꯁꯨ ꯄꯨꯔꯛꯂꯤꯌꯦ, ꯆꯥꯔꯣ ꯂꯥꯎꯅꯦ"꯫ ꯈꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯄꯥꯕꯣꯛ, ꯀꯗꯥꯏ ꯀꯣꯝꯂꯥꯗꯤ? ꯗꯈꯤꯅꯥ ꯌꯥꯝꯕ꯭ꯔꯣ? ꯁꯤ ꯆꯥꯔꯣ꯫ ꯍꯜꯂꯛꯄꯒ ꯗꯈꯤꯅꯥ ꯍꯥꯟꯅ ꯍꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯍꯩ ꯉꯥꯏꯈꯣ, ꯅꯃꯥꯏꯁꯤꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤꯕꯁꯤꯅ ꯁꯤꯅ ꯀꯩꯗꯧꯔꯦ"꯫ ꯈꯣꯝꯕ ꯃꯃꯥꯏꯗꯨꯗ ꯍꯣꯠꯂꯒ, "ꯈꯪꯗꯤ, ꯄꯪꯍꯥꯗ ꯍꯥꯒꯠꯆꯩ, ꯉꯁꯥꯏꯗꯩ ꯅꯪꯒꯟꯗꯁꯨ ꯑꯗꯨꯝ ꯍꯥꯒꯠꯆꯩ, ꯀꯗꯥꯏꯅꯣꯅꯦ ꯌꯦꯡꯒꯦꯁꯦ"꯫ ꯈꯣꯝꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯌꯦꯡꯍꯜꯂꯤ꯫ "ꯍꯩꯃꯥ, ꯁꯕꯤꯔꯥꯏ ꯊꯨꯡꯂꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯅꯥꯡꯒꯟꯒꯁꯤ ꯂꯣꯏꯅ ꯂꯣꯏꯔꯦꯃꯤ, ꯅꯪ ꯀꯗꯥꯏꯗ ꯏꯔꯣꯏꯕ ꯆꯠꯂꯨꯏ"꯫ "ꯃꯥꯃ ꯃꯨꯛꯇꯥ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯔꯨꯏ"꯫ "ꯏꯁ, ꯃꯍꯥ ꯍꯩꯅꯕꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯣꯏꯔꯨꯏꯕ? ꯑꯩꯅ ꯂꯣꯏꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯅꯪ, ꯅꯁꯛꯅꯤꯅ ꯍꯧꯗꯣꯡ ꯄꯈ꯭ꯔꯥ ꯍꯦꯛ ꯃꯥꯜꯂꯗꯅ"꯫ "ꯀꯩꯅꯣ ꯄꯈ꯭ꯔꯥꯗꯤ ꯄꯥꯕꯨꯡ? ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯨꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ, ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯄꯣꯊꯥꯐꯝ ꯑꯃ ꯈꯪꯗꯦ ꯋꯥꯅꯤ꯫ ꯂꯥꯎ, ꯁꯕꯤꯔꯥꯏ ꯊꯨꯡꯕ ꯐꯅꯕꯅꯦ ꯍꯤꯗꯥꯛ ꯇꯧꯁꯤ"꯫ "ꯍꯣꯏ"꯫ ꯆꯟꯗ꯭ꯔ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯤꯡ ꯑꯃꯗ ꯂꯥꯛꯏ꯫ "ꯄꯥꯕꯨꯡ, ꯆꯤꯡꯗ ꯍꯤꯗꯥꯛ ꯊꯤꯗꯣꯏꯔꯣ"? "ꯍꯤꯗꯥꯛ ꯃꯄꯤꯅꯤ ꯊꯤꯗꯧꯔꯤꯕꯁꯤ"꯫ "ꯑꯗꯨ ꯀꯩꯅꯣ ꯄꯥꯕꯨꯡ, ꯐꯤ ꯃꯌꯣꯝ ꯑꯃ ꯄꯨꯔꯤꯗꯣ, ꯑꯗꯨ ꯄꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ"? "ꯍꯩ, ꯋꯥ ꯌꯥꯝ ꯍꯪꯂꯛꯀꯅꯨꯀꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯣ"꯫ ꯆꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯥꯔꯛꯂ ꯃꯇꯨꯡ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯍꯩ ꯂꯩ ꯈꯔ ꯂꯥꯂꯇꯣꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯦꯔꯥ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯝꯃꯤ꯫ "ꯍꯩ, ꯃꯩꯔꯥꯗꯨ ꯆꯨꯈꯠꯂꯨ, ꯑꯗꯨꯒ ꯅꯄꯨꯛꯅꯤꯡ ꯆꯪꯅꯅꯦ ꯈꯨꯠꯁꯥ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯨ, ꯑꯩꯒꯤ ꯁꯕꯤꯔꯥꯏ ꯊꯨꯡꯕꯁꯦ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯅ"꯫ "ꯁꯤꯗ ꯈꯨꯔꯨꯝꯃꯗꯤ ꯐꯗꯣꯏꯔꯣ"? "ꯍꯣꯏꯅꯦ, ꯇꯧꯒꯗꯕ ꯑꯇꯩꯁꯨ ꯋꯥꯠꯂꯤꯅꯦ, ꯈꯨꯔꯨꯝꯃꯨ ꯁꯠ". ꯈꯣꯝꯕ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯂꯣꯏꯕꯒ ꯆꯟꯗ꯭ꯔꯃꯥꯅ ꯄꯨꯔꯛꯄ ꯐꯤ ꯃꯌꯣꯝꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ "ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯐꯅꯦꯛ ꯅꯠꯇ꯭ꯔꯣ"? "ꯁꯦꯠꯆꯤꯜꯂꯨꯁꯤ". "ꯑꯁ, ꯉꯝꯃꯔꯣꯏ, ꯀꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯣꯗꯣ"? "ꯍꯩ, ꯁꯠ ꯁꯦꯠꯆꯤꯜꯂꯨꯅꯦ, ꯑꯗꯨ ꯁꯦꯠꯂꯒ ꯅꯪ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯒꯗꯧꯅꯤ". "ꯀꯩꯅꯣ ꯄꯥꯕꯨꯡ, ꯉꯝꯃꯔꯣꯏ, ꯑꯩ ꯉꯝꯃꯣꯏꯕ". "ꯍꯩ, ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯇꯥꯔꯕ꯭ꯔꯥ? ꯁꯥꯒꯗꯧꯅꯤ ꯍꯧꯖꯤꯛ, ꯁꯦꯠꯆꯤꯜꯂꯨꯅꯦ ꯐꯅꯦꯛꯇꯣ, ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯗꯅ, ꯁꯦꯠꯆꯤꯜꯂꯨ ꯊꯨꯅ". ꯈꯣꯝꯕ ꯄꯦꯔꯤ ꯐꯅꯦꯛꯇꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯦꯠꯆꯤꯟꯈ꯭ꯔꯤ꯫ ꯆꯟꯗ꯭ꯔ ꯂꯩꯕꯥꯛ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯈ꯭ꯔꯤ꯫ ꯍꯧꯔꯣ ꯁꯥꯕ꯫ ꯗꯤꯡ ꯇꯦꯡ ꯇꯥꯡ ꯇꯔꯀꯇꯦꯡ ꯇꯥꯡ ꯗꯤꯡ ꯇꯦꯡ ꯇꯥꯡ꯫ ꯈꯨꯠꯂꯩꯕꯤ, ꯍꯩ ꯂꯩꯌꯨꯅꯦ, ꯃꯩꯁꯦ ꯃꯨꯠꯇ꯭ꯔꯤꯐꯥꯎ ꯁꯥꯒꯗꯧꯅꯤ". ꯈꯣꯝꯕꯁꯨ ꯐꯅꯦꯛꯇꯨꯅꯦ ꯀꯩꯅꯦ ꯃꯄꯥ ꯀꯤꯕꯗꯒꯤ ꯐꯟ ꯆꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯤꯅꯒ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯉꯥꯎꯔꯦꯗꯅ ꯍꯥꯏꯅꯔꯅꯤ ꯃꯇꯧꯗꯣ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯑꯃꯨꯛ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ꯫ ꯈꯣꯝꯕ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯍꯣꯜꯂꯤ꯫ "ꯄꯥꯕꯨꯡ, ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤꯅꯣ"? "ꯇꯨꯔꯦꯜꯗ ꯏꯔꯣꯏꯔꯕꯗꯤ ꯁꯕꯤꯔꯥꯏ ꯊꯨꯡꯕ ꯐꯩ, ꯑꯗꯨꯅ ꯏꯔꯣꯏꯒꯗꯧꯅꯤ ꯅꯪꯁꯨ". ꯆꯟꯗ꯭ꯔ ꯃꯆꯥꯕꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯪꯊꯩ꯫ ꯈꯣꯝꯕꯁꯨ ꯏꯔꯥꯛꯅꯒꯦ ꯇꯧꯅ ꯏꯔꯣꯏꯔꯤ꯫ ꯂꯥꯞꯇꯛ ꯐꯤ ꯁꯨꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫
ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯒꯤ ꯑꯉꯥꯡꯁꯤ ꯁꯤꯕ ꯇꯥꯔꯦ ꯀꯔꯤꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯅꯤꯡꯊꯝꯊꯥꯁꯤꯗ ꯂꯝ ꯍꯦꯜꯂꯕꯗꯤ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯈꯔ ꯈꯪꯍꯟꯒꯦ ꯇꯧꯅꯤ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕꯁꯨ ꯃꯄꯨꯡ ꯃꯔꯤ ꯐꯥꯔꯛꯂꯦ ꯆꯟꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡ ꯃꯌꯦꯡ ꯇꯥꯔꯛꯄꯅ ꯃꯆꯥ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕꯗꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯕꯅꯤ खरा मंगाउ थीजरबसु खोंबा पुक्सिल सेंजबा मीनी हेंजिनबा यादबा मीनी खरासु तुम फिंगनबा मीदानी नोंमगी नुमित अमनी खोंबदु लेकाइगी ममानबा खरागा साक्सा नौरगा मयुम धालकपनी युसु तुम खरदी थक्सिलक्तबनी याम काय हेनदी ngaउबा नते माना सुम लाकपदा कुलगी पुख्रीसु यौसिलक्ले तानचानना लाइजसु इसिंग सोक्तुने हेक लेरमनी लाइजबु उबदा खोंबदु चपलेपी मफीदो खजिक सेमजिलगा मखोंदु सुमना चटनबा होटनादु लाई लाइजा इसिंग सोइरो आउ उबिद्रबो कइनो खंगदेमी अस अइनि सोइरा माले हे बदु लाइजा अइगी वांगी पाखुमदो नंग तदि पिबिबा याबनिको ओइरोइदबो वांगी पाखुमदि अइ पिरोइ अइसे लेकाइगी नचलनि अदुम वाखलदो खनबिगनो अइबु पुपांग सुदबिने हाइना उसितबसु माले अइ याम चागिसे लेकाइगी सन ओइबदुना हाइरिबनि पुकमिनबिसे लोइरदि ओइना करम हाइरमगनि अस अइसकिसे हंदोमता मीनौरगा फजदेसे अस हेक्ता इल्लेमि मसिबो लाइजा फत हाइदोकलगा चटखि खोमबसु नोकमि नोकमि येंगलमलगा चटख्रि लाइजा खरा चटलुरगा तुंग ओंदुना येंगलकलि खोमबना लापदक चटलिबदु उबदा नोकफेट तौजै अदुगा माइ लेदुना चटख्रि खोंब सुम लापना अहल हनुबी अमा लंबी मताई अदुदा चटपा ngamboi ngamdaboi तौना सोरसो सिंदुना चटलिबदु उबदा संगसिली वा हक्सांगसु याम सोना उरे कराई चकदबनो ए हाय कनानो मुथीरा काइदि मुथीनो अइनी अइगा चंद्रगी मसा खोमबनी ओ अबोकसे कैथेल थोके हाइदना थोरकपनी लंबी तंखाई चनसिलकपसिदा खोंगसे कन हेक्ता हमनिंगलकबनी पुक्सिसु याम नुंगाइरक्त्रेने युमफौ चपा नंखिद्रबो खांबा ngamखिद्रबा हाय कराइदगी सितौरा कानसिदा युम यौबगा नंगारोइने करिनो मनम अमसु नमी इनाक्तगा याम नक्ने चंगसिलकनुको पुमनम बुनमी नमथि ओदो सिखिरदा मतेंग पांगबिगी तौबसिदा मैबु पुमनम नमी गाय खांनि भानुबिना अबो सितौरा हाबनिना स्वाइदा नसुगा थबल मतेमते चोंथोक्सिसे हाय करिनोनि मसिबो हाय माहिमा थादोनि नंबो खुसि थादो हाइबनि हाय थोराइ मसा चखावगा लोइना नानथरक्लरा कइनोम तौरे सिदौरेनि आइबो मंगाउ थीख्रबा खोमबनी चटपा फावबा मसा मदोम चटपा ngamdrabaduna ngaklo saisu pairabi dubu makutu paiduna makhongdu kaw-kawduna koisong heksongi numidangni लाइजो होगी युमदनी लाइजगी अपोकपा पोकपीदी माबु थादोक्तुना चटखिबा कुइरी मागा हुजिक लैरिबा हाइबाबु मदोमसा मखुरागनी अदुसु लुना नुंगाइनगा थंबिबा नते सुबा याबा थबक सुदुननी थमलिबदो तथोना हे लाइजा नंगोंता लाउसिदा कयागी दुमचा हायेंदी ननांग नुपिदो हलकलनी अदुना नंगने कादुदा तुम्बा यारोय संगोइदा हायेंदगी तुमगदबनी ननाउदो हंगो यम चाउजबनी नंगी समो समो लेबदो तौगद होई नुमसा यारि स लाइजा तपना थोरई चाखुमना संगक्तुना थोंगलिबा साक्तु लोइसिनबा तौरी ग्रोंग ग्रोंग साकलिबा मैरीदुदा मुना येंगजा वखल कया मखलि अवाबा वखल मरक्ता करोमदगिनो खोंबा मागी वखल अमु याउसिलई अयेमचा निंगोल मपुक्तु पोक्लुबना इसिलसिना नुसी हाइबदि ngamjade नंगसु अयि थमोइबु मसक खंबिदे अयिदि पुपांग सुदबि मसाने अदुगी सुमथक्ता समाज की चटनबि असिबु अइना तसेंग किसे नंगी नुसिबसे थमोइ नोंगसिदा अदुमक थुपतुना थमजगेको सोमदना चंद्रदु इसौ लांगलांगदना चाक थोंगली कोलिकादु कोद्रोंग कोद्रोंग मखो तुगु मखैनि तौरिबदो इसा नुपा मख यावबसे मागे खनबदैसे अहिंग खुदिंग मंगलाकनदबा नुमिपु यावरमलरोइने वादौरीदको चंद्र नंगसे नोंगानबगा अदु तौरिनी अदा तौरिनी हाइदुन थोख्रनी अदुगा यु तप ताना थक्लगा हंजिलकनी
ꯃꯥꯒꯤ ꯍꯛꯇꯛꯇ ꯁꯥꯒꯩꯁꯤ ꯆꯦꯟꯊꯔꯕꯅꯤ꯫ ꯃꯄꯥ ꯑꯩꯅ ꯐꯥꯎ ꯊꯛꯇꯕ ꯌꯨꯁꯤꯕꯨ ꯃꯥꯅꯒ ꯊꯛꯏꯅꯦ, ꯑꯗꯨꯁꯨ ꯑꯩꯒꯤ ꯑꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅ꯫ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯍꯜꯂꯛꯇꯦꯅꯦꯁꯦ꯫ ꯑꯗꯨꯝꯅ ꯃꯔꯨꯝ ꯁꯣꯜꯂꯤꯉꯩ ꯈꯣꯝꯕꯁꯨ ꯇꯨꯝꯂꯨꯕꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯆꯪꯉꯛꯏ꯫ ꯕꯕꯣ, ꯆꯥꯛ ꯊꯣꯡꯉꯕꯣ? ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ? ꯑꯣ, ꯅꯣꯏ ꯅꯥꯄꯥꯗꯣ ꯊꯣꯡꯉꯦ, ꯈꯪꯂꯕ꯭ꯔꯥ? ꯅꯪ ꯑꯃꯅꯦ ꯏꯄꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯑꯁ, ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯁꯤꯗꯕ꯫ ꯑꯩꯗꯤ ꯌꯦꯟ ꯊꯣꯡꯉꯤꯔ ꯈꯜꯂꯨꯔꯦ, ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯈꯤꯕꯗꯨꯗ, ꯑꯗꯨꯒ ꯃꯪꯗ ꯅꯝꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯍꯩ, ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ, ꯅꯪ ꯇꯥꯍꯠꯂꯒꯦ꯫ ꯑꯣ, ꯅꯪ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯈꯣꯝꯕꯗꯨꯅꯤꯀꯣ꯫ ꯆꯠꯂꯨ, ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ, ꯆꯠꯂꯨ ꯅꯪ꯫ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯁꯤꯡ ꯍꯔꯥꯡꯕꯤꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄ ꯇꯥꯔꯦ꯫ ꯅꯝꯊꯤꯕ ꯃꯅꯝꯗꯨꯒ ꯆꯥꯛ ꯏꯁꯤꯡꯗꯒꯅꯦ ꯂꯣꯏꯅ ꯆꯨꯕ ꯇꯥꯔꯦ꯫ ꯌꯥꯔꯦꯗ ꯕꯕꯣ, ꯑꯩꯒꯤ ꯑꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯕꯨ ꯂꯦꯝꯅ ꯃꯥꯡꯉꯤ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯅ ꯇꯧꯕꯤꯗꯕꯁꯤꯗꯕ ꯒ꯭ꯌꯥꯟꯀꯁꯦ ꯁꯠꯇ ꯇꯥꯔꯛꯑꯗꯤ ꯕꯕꯣ ꯅꯪ ꯉꯥꯎꯅꯤ ꯇꯧꯕꯩ ꯋꯥꯅꯤꯗ꯫ ꯏꯆꯥꯗꯤ ꯋꯥꯈꯜꯕꯨ ꯊꯣꯛꯅ ꯈꯜꯂꯝꯂꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯈꯜꯂꯨ, ꯈꯟꯗꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯅꯪ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯗꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯤꯡꯅꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯎꯗꯅ ꯐꯩꯗꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯇꯧꯑꯣꯕ ꯅꯪ꯫ ꯑꯩꯅ ꯊꯣꯛ ꯁꯤꯈ꯭ꯔꯕ ꯀꯥꯟꯗꯨꯗꯅꯦ ꯅꯪꯒꯤ ꯒ꯭ꯌꯥꯟꯗꯣ ꯇꯥꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯈꯣꯝꯕꯗꯤ ꯍꯟꯕ ꯂꯩꯇꯦ, ꯉꯥꯎꯔꯤ ꯂꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯥꯕꯨ ꯂꯨꯝꯖꯕ ꯌꯦꯡꯖꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯉꯁꯤꯁꯤ ꯀꯥꯡ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯟꯗ꯭ꯔꯅ ꯉꯟꯇꯥ ꯍꯧꯗꯨꯅ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯃꯀꯣꯜꯅꯤ ꯍꯥꯏꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏꯁꯪ ꯃꯆꯥ ꯑꯗꯨꯗ ꯉꯝꯖꯕ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯥꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯒꯜ ꯐꯪꯖꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯥꯒꯤ ꯉꯝꯖꯕꯁꯤꯡ ꯀꯠꯂꯔꯕ ꯂꯦꯞꯇ꯭ꯔꯤ꯫ ꯈꯣꯝꯕꯁꯨ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤ, ꯁꯦꯞꯊ ꯂꯥꯏꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯒ ꯒꯣꯕꯤꯟꯗꯗ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯃꯁꯛ ꯃꯆꯨ ꯊꯣꯛꯄ ꯐꯤꯖꯣꯜ ꯑꯃꯠꯇꯁꯨ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯔꯤ꯫ ꯇꯝꯐꯥꯅ, ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯥꯊꯣꯁꯨ ꯊꯣꯔꯛꯂꯒ, ꯆꯠꯂꯨꯔꯣ ꯐꯖꯅ, ꯁꯦ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯑꯗꯣ ꯏꯆꯦ ꯂꯥꯏꯖꯗꯤ ꯆꯠꯂꯣꯏꯗꯕ ꯖꯥꯠꯂꯥ? ꯌꯥꯔꯦ, ꯃꯤꯒꯤ ꯑꯃꯨꯛ ꯎꯔꯨꯔꯅꯨ꯫ ꯃꯥꯅꯕꯨ ꯀꯔꯤ ꯐꯤꯔꯣꯜ ꯂꯩꯗꯅ ꯆꯠꯇꯧꯔꯤꯕꯅꯣ? ꯑꯩꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ, ꯊꯕꯛ ꯌꯥꯝꯅ ꯂꯩ꯫ ꯍꯣ, ꯏꯆꯥ ꯆꯠꯂꯗꯤ ꯌꯥꯔꯦꯁꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯝꯐꯥ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯈꯤꯕꯗꯨ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯂꯥꯏꯖꯅ ꯎꯏ꯫ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯍꯟꯗꯛꯁꯨ ꯆꯠꯄ ꯐꯪꯗ꯭ꯔꯦꯀꯣ? ꯍꯣꯏꯗ, ꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯕꯣ꯫ ꯍꯩ ꯂꯥꯏꯖ, ꯈꯨꯜ ꯄꯨꯝꯕꯒꯤ ꯏꯁꯤꯡ ꯆꯥꯏꯔꯤꯕ꯭ꯔꯥ ꯅꯪ? ꯀꯩꯗꯧꯔꯤꯒꯦ? ꯂꯣꯏꯔꯦ ꯏꯟꯗꯣꯝꯆꯥ, ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤ ꯅꯪ ꯎꯗꯕ꯭ꯔꯥ? ꯆꯠꯂꯣ, ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯆꯠꯂꯣ꯫ ꯁꯣꯝꯗ ꯇꯝꯐꯥꯅ ꯊꯣꯔꯛꯄꯗ ꯈꯣꯝꯕꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯇꯝꯐꯥ, ꯀꯩ ꯆꯠꯇꯣꯏꯅꯣ? ꯒꯣꯕꯤꯟꯗꯗꯅꯦ ꯑꯩꯒꯤ ꯌꯥꯝꯆꯥ꯫ ꯑꯣ, ꯅꯣꯏ ꯏꯆꯦꯗꯤ? ꯏꯆꯦꯗꯤ ꯂꯩꯍꯧꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯈꯣꯝꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯁꯨ ꯏꯁꯤꯡ ꯁꯣꯛꯅꯕ ꯊꯣꯔꯛꯏ꯫ ꯂꯥꯏꯖ ꯈꯣꯝꯕ ꯎꯕꯗ ꯊꯩꯗꯨꯅ ꯆꯠꯂꯤ꯫ ꯈꯣꯝꯕꯁꯨ ꯇꯨꯡꯗ ꯇꯞꯂꯤ ꯏꯟꯅꯩ꯫ ꯂꯥꯏꯖ, ꯇꯔꯨꯕꯤ ꯍꯣꯏꯗꯤ ꯒꯣꯕꯤꯟꯗꯗ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯖꯈꯤ꯫ ꯅꯪꯅ ꯀꯩꯗꯧꯔꯕ? ꯑꯉꯥꯡꯅ ꯊꯕꯛ ꯀꯌꯥꯝ ꯐꯩꯔꯕ? ꯆꯠꯅꯤꯡꯂꯒ ꯆꯠꯀꯅꯤ, ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯆꯠꯅꯤꯡꯗ ꯌꯥꯔꯣꯏ, ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯁꯦꯠꯅꯤꯡꯉꯥꯏ ꯐꯤꯔꯣꯜꯁꯨ ꯂꯩꯇꯅ ꯑꯩꯕꯨ ꯀꯔꯝꯅ ꯆꯠꯂꯣ ꯍꯥꯏꯅꯣꯕ? ꯃꯟꯖꯨꯅ ꯐꯅꯦꯛꯁꯤ ꯁꯦꯠꯇꯨꯅ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯕ? ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯐꯠꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯂꯥꯏꯖ꯫ ꯈꯣꯝꯕꯗꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯗꯨ ꯃꯕꯨꯛꯅꯤꯡꯒ ꯈꯔ ꯅꯨꯡꯁꯤꯗꯨ ꯂꯩꯕꯒ ꯉꯁꯤꯗꯤ ꯉꯥꯡꯕ ꯂꯦꯞꯇ꯭ꯔꯦ꯫ ꯀꯞꯂꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯕ꯭ꯔꯣ? ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯅꯤ꯫ ꯋꯥꯔꯤꯕ ꯃꯊꯛꯁꯤꯗ ꯑꯩꯒ ꯌꯥꯝ ꯆꯥꯟꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯠꯂꯣ, ꯑꯩꯕꯨ ꯄꯦꯟꯅ ꯑꯣꯠꯂꯣ, ꯑꯩꯁꯨ ꯈꯥꯡꯒꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯛꯏ꯫ ꯈꯣꯝꯕ ꯍꯣꯏ ꯃꯥꯏ ꯍꯩꯔꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯈꯣꯝꯕꯅ ꯆꯠꯈꯤꯕꯗꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯣꯝꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯤꯡ ꯏꯅꯦ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯆꯪꯉꯛꯏ꯫ ꯏꯅꯦ, ꯂꯥꯏ ꯈꯨꯔꯨꯝꯕꯗꯒ ꯁꯦꯠꯅꯕ ꯐꯤ ꯐꯅꯦꯛꯇꯨ ꯌꯥꯎꯔꯤꯕ꯭ꯔꯣ ꯏꯅꯦꯒꯤꯁꯤꯗ? ꯌꯥꯎꯏꯅꯦ꯫ ꯐꯤ ꯐꯅꯦꯛꯇꯨꯗꯤ ꯅꯪꯗꯤ ꯀꯩꯗꯧꯗꯧꯔꯤꯕ? ꯁꯨꯝ ꯀꯩꯅꯣꯝꯒꯤꯅꯤꯗ꯫ ꯑꯗꯣ ꯌꯥꯎꯔꯗꯤ ꯑꯩ ꯂꯩꯈ꯭ꯔꯒꯦ꯫ ꯁꯦꯜꯗꯨꯅ ꯑꯩ ꯍꯌꯦꯡ ꯆꯥꯛꯈꯨꯝ ꯆꯠꯂꯨꯔꯒ ꯄꯤꯔꯒꯦ ꯁꯣꯏꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯒꯤꯁꯤꯕꯨ ꯂꯥꯏꯖꯗ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ, ꯏꯅꯦꯁꯨꯕ꯫ ꯍꯣ, ꯏꯅꯦꯁꯨ ꯈꯪꯉꯤꯀꯣ, ꯄꯥꯎ ꯌꯥꯝ ꯇꯥꯈ꯭ꯔꯕ ꯖꯥꯠꯅꯤ꯫
ꯅꯪꯕꯨ ꯉꯥꯎꯕꯗꯣ ꯈꯔ ꯍꯜꯂꯣꯅꯦ ꯑꯩꯒ꯭ꯌꯥꯗꯣ ꯅꯪꯒꯤ ꯈꯟꯕꯗꯅꯦ ꯌꯥꯝ ꯋꯥꯔꯕꯅꯤꯅꯦ ꯍꯜꯂꯒꯦ ꯈꯜꯂꯤꯅꯦ ꯍꯟꯗꯛꯇꯤ ꯍꯣ ꯁꯦ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯍꯥꯏꯕꯗꯣ ꯏꯅꯦꯅꯅꯦ ꯐꯖꯕ ꯈꯟꯕꯤꯔꯕꯅꯤ ꯂꯥꯏꯖꯗ ꯄꯤꯔꯨꯔꯣꯀꯣ ꯍꯣꯏꯅꯦ ꯄꯤꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯈꯣꯝꯕ ꯍꯔꯥꯎꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯍꯥ ꯂꯥꯛꯆꯔꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯁꯨꯝ ꯂꯦꯞꯂꯤꯉꯩ ꯇꯥꯊꯣꯛꯅ ꯊꯣꯛꯈꯤꯕꯗꯨ ꯎꯏ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯒꯦꯁꯤꯗꯤ ꯈꯣꯝꯕ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯄꯤ ꯀꯧꯕꯁꯨ ꯍꯦꯛ ꯉꯝꯖꯗꯦ ꯀꯧꯕ ꯉꯝꯗ ꯂꯦꯞꯂꯤꯉꯩ ꯂꯥꯏꯖꯁꯨ ꯍꯦꯛ ꯊꯣꯔꯛꯏ ꯈꯣꯝꯕ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯁꯤ ꯅꯇꯥꯁꯤꯡꯅ ꯀꯥꯡ ꯆꯤꯡꯕ ꯆꯠꯅꯈ꯭ꯔꯒ ꯅꯪꯅ ꯊꯜꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯕꯨꯡꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯈꯟꯅ ꯅꯪ ꯃꯁꯤꯃꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯂꯥꯏꯖ ꯅꯪꯅ ꯍꯩꯅꯗꯕ ꯊꯕꯛ ꯑꯃꯇꯁꯨ ꯑꯩ ꯇꯧꯔꯔꯣꯏ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯏꯜꯂꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ ꯂꯥꯏꯖ ꯍꯣꯏ ꯃꯌꯥꯏꯗ ꯆꯞ ꯌꯨꯡꯅ ꯐꯤꯖꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯌꯨꯝꯁꯤ ꯆꯪꯉꯛꯏ ꯍꯥꯏꯗꯅ ꯅꯪ ꯁꯥꯎꯅꯤꯡꯂꯝꯕ ꯌꯥꯏ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯟꯅ ꯆꯪꯂꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯁꯦ ꯂꯧꯁꯤꯜꯂꯨꯁꯦ ꯑꯩ ꯆꯠꯂꯒꯦ ꯈꯣꯝꯕ ꯐꯤꯖꯣꯜꯗꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯝꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯇꯔꯪ ꯑꯃꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯀꯅꯥꯝꯇꯅ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯑꯃ ꯐꯥꯎꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕꯤꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯈꯣꯝꯕꯅ ꯃꯥꯒꯤꯗꯃꯛꯅꯦ ꯍꯥꯏꯅ ꯄꯤꯔꯝꯂꯤꯕ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯎꯖꯕꯗ ꯃꯥ ꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯄꯣꯂꯥꯡꯀꯣꯛꯇꯨꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦ ꯂꯥꯏꯖ ꯁꯦ ꯑꯩꯒ ꯌꯥꯝ ꯆꯥꯅ ꯈꯤꯆ꯭ꯔꯤ ꯄꯤꯔꯛꯏ ꯏꯆꯦꯒꯤ ꯍꯥ ꯁꯦ ꯊꯝꯕꯥꯜꯁꯤꯁꯨ ꯏꯆꯦꯗ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯖ ꯈꯪꯍꯧꯗꯦ ꯆꯤꯟꯕꯥꯜꯗꯨ ꯅꯣꯛꯃꯤ ꯇꯧꯖꯔꯛꯄ ꯊꯝꯕꯥꯜꯗꯨ ꯃꯊꯥꯗ ꯊꯝꯖꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯣꯝꯕꯁꯨ ꯉꯥꯎꯗꯅ ꯂꯥꯡꯗꯅ ꯂꯩꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯁꯤꯜꯂꯤ ꯆꯟꯗ꯭ꯔ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯍꯔꯥꯎꯖꯔꯤꯕꯅꯤ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯣꯝꯕ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯨ ꯁꯝꯕꯜ ꯈꯥꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯑꯩꯒꯝꯆꯥ ꯏꯁꯤꯡ ꯈꯣꯝꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯉꯛꯈ꯭ꯔꯦ ꯂꯥꯏꯖꯅ ꯅꯣꯛꯃꯤ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯅꯪꯗꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯌꯥꯝꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯏꯁꯤꯡꯁꯤ ꯏꯁꯤꯡ ꯍꯩ ꯊꯣꯔꯥꯕꯤ ꯃꯆꯥ ꯉꯁꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯆꯣꯔꯦꯜꯅꯣ ꯂꯣꯜꯂꯤꯕꯗꯨꯕꯨ ꯏꯪꯈꯣꯜꯁꯤꯗ ꯈꯣꯝꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯇꯥꯎ ꯂꯥꯏꯖꯅ ꯁꯣꯔꯒ ꯍꯣꯟꯗꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯃꯪꯁꯨ ꯃꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯅꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯗꯨꯕꯨ ꯀꯣꯛ ꯆꯦꯟꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪ ꯇꯧ ꯆꯥꯕ ꯑꯃꯅꯦ ꯌꯥꯗꯕ ꯑꯃ ꯌꯥꯎ ꯇꯧꯔꯤꯅꯤꯅꯦ ꯑꯁꯦꯡꯕꯅꯤ ꯊꯋꯥꯟ ꯑꯩꯅ ꯈꯛ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕꯅꯤꯗ ꯋꯥꯈꯜꯅ ꯐꯨꯔꯥ ꯋꯥꯡꯕ ꯀꯌꯥꯅꯤ ꯁꯥꯒꯠꯂꯤꯕ ꯅꯤꯡꯈꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯇꯝꯕ ꯉꯝꯗꯦ ꯃꯇꯥꯎ ꯍꯦꯔꯥ ꯃꯥꯅ ꯌꯥꯗ ꯌꯥꯕ꯭ꯔꯅꯦ ꯀꯣꯛ ꯐꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯒ꯭ꯌꯥꯟꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯗ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯎ ꯇꯥꯏꯅꯤ ꯂꯥꯏꯖꯅꯒ ꯊꯤꯅ ꯆꯩꯔꯛꯏꯔꯕ ꯆꯩꯔꯛꯇꯦꯗ ꯀꯞꯁꯤꯜꯂꯛꯄꯩ ꯋꯥꯅꯤ ꯀꯞꯁꯤꯜꯂꯛꯏꯕ ꯌꯥꯔꯁꯤ ꯅꯪ ꯂꯥꯏꯕꯨ ꯀꯩ ꯂꯩꯒꯦ ꯅꯪ ꯎꯈꯤꯗ ꯀꯨꯏꯔꯦ ꯂꯥꯏ ꯂꯥꯛꯑꯣ ꯁꯨꯝ ꯑꯁ꯭ꯋꯥꯏ ꯍꯧꯊꯣꯛꯎꯁꯤ ꯍꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯂꯥꯏꯖꯗꯨ ꯃꯇꯥꯔꯣꯏ ꯑꯃ ꯑꯅꯤꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯦꯛ ꯊꯦꯡꯅꯩ ꯈꯣꯝꯕꯗꯨ ꯉꯁꯤꯗꯤ ꯂꯥꯏꯖꯗ ꯍꯦꯛ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤ ꯂꯥꯏꯖꯁꯨ ꯈꯣꯝꯕꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯖꯍꯧꯏ ꯅꯍꯥꯟꯋꯥꯏꯗꯤ ꯂꯥꯏꯖꯅ ꯀꯨꯇꯥꯟ ꯇꯥꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦꯅꯦ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯅꯨꯡꯁꯤꯅ ꯀꯣꯛ ꯍꯥꯏꯔꯨꯅꯤꯀꯣ ꯂꯥꯏꯖꯄꯨ ꯍꯧꯒꯠꯇꯨꯅ ꯈꯣꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ ꯇꯔꯨꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯀꯥꯏꯗꯅꯣ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯉꯁꯤꯗꯤ ꯂꯥꯏꯖ ꯈꯣꯝꯕꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗꯨꯗ ꯈꯣꯡꯐꯝ ꯍꯦꯛ ꯆꯥꯍꯧꯗꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯌꯣ ꯈꯣꯝꯕꯒ ꯊꯋꯥꯟꯒꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯁꯣꯛꯄ꯭ꯔꯣ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯃꯃꯥꯏꯒꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ
ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯣꯝꯕꯗ ꯁꯨꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯥꯡꯁꯤꯗ ꯀꯩꯗꯧꯕꯩ ꯆꯠꯂꯝꯃꯤꯅꯣꯕ ꯑꯩ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯍ ꯑꯩꯕꯣ ꯌꯥꯔꯦ ꯈꯪꯉꯕꯅꯤ ꯅꯪ ꯁꯤ ꯈꯣꯡꯒꯁꯦ ꯂꯣꯏ ꯅꯥꯍꯜꯂꯦꯕ ꯁꯤ ꯃꯇꯨꯡꯗꯅꯦ ꯑꯩꯒꯤ ꯃꯥꯡꯗꯒ ꯆꯠꯂꯝꯒꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯇꯧꯕꯗꯨ ꯌꯦꯡꯉꯣꯕ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯨꯡꯍꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯈꯣꯝꯕꯗꯤ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖ ꯆꯅ ꯆꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯁ ꯆꯣꯞꯄꯤ ꯃꯇꯥꯡ ꯆꯥꯗꯅ ꯏꯔꯥꯡ ꯐꯔꯗꯤ ꯆꯣꯞꯄ ꯇꯥꯕꯅꯦ ꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯗꯤ ꯇꯥꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯇꯨꯝꯕ ꯌꯥꯔꯅꯤ ꯍꯣꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯥꯊꯣꯠꯅ ꯃꯣꯏ ꯃꯄꯥ ꯂꯥꯏꯖ ꯁꯤꯕꯨ ꯀꯔꯝ ꯇꯧꯗꯣꯔꯤꯒꯦ ꯃꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯦ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯥꯕꯨ ꯀꯨꯏꯅ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯦꯅꯦ ꯉꯥꯏꯈꯣꯗ ꯃꯃꯥ ꯅꯪꯁꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯥꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯀꯔꯝꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯒꯅꯤ ꯑꯁ ꯅꯨꯄꯥ ꯃꯇꯣꯞ ꯍꯥꯏꯔꯒ ꯄꯤꯁꯤꯟꯈ꯭ꯔꯁꯤꯕ ꯀꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯉꯥꯏꯕꯒ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯄꯥꯎꯒꯁꯤꯅ ꯖꯥꯠ ꯖꯥꯠꯅꯤ ꯇꯥꯔꯤꯕ ꯑꯩꯒꯤ ꯑꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥꯒ ꯀꯔꯤꯅꯣ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯃꯤꯅꯁꯨ ꯄꯥꯝꯕꯤꯔꯣꯏꯗꯧꯗꯨꯗ ꯑꯩꯒꯤ ꯑꯆꯟꯗ꯭ꯔꯒꯤ ꯃꯃꯧ ꯑꯣꯏꯖꯕꯗꯤ ꯂꯥꯏꯕꯛ ꯐꯩꯅ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕꯤꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ ꯃꯤꯅ ꯀꯩꯁꯨꯁꯨ ꯄꯥꯝꯕꯤꯔꯣꯏꯗꯕꯅꯤ ꯏꯔꯥꯡ ꯐꯔꯛꯈꯤꯅꯨꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯟꯒꯦ ꯌꯦꯡꯉꯣ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯁꯨ ꯈꯣꯝꯕꯒꯤ ꯅꯨꯡꯁꯤꯕꯅ ꯇꯞꯅ ꯇꯞꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯖ ꯄꯥꯠꯇꯒꯤ ꯉꯥ ꯈꯔ ꯐꯥꯎꯔꯒ ꯍꯜꯂꯛꯄꯅꯤ ꯏꯆꯜ ꯀꯩꯅꯣꯝꯇ ꯀꯔꯤ ꯑꯩꯁꯦ ꯌꯨꯝ ꯑꯃ ꯊꯤꯖꯔꯛꯄ ꯑꯃꯥꯏꯕ ꯀꯦꯁꯨ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯨꯕ ꯑꯣ ꯇꯨ ꯁꯤꯗꯒꯤ ꯂꯩꯔꯛꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯔꯤ ꯁꯨꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯂꯥꯏꯖ ꯀꯧꯏ ꯑꯣ ꯑꯩꯒꯤꯅ ꯑꯆꯧꯕ ꯀꯧꯏ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯏ ꯃꯥꯒꯤ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯑꯃꯨꯛꯇ ꯆꯣꯡꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯑꯃ ꯈꯪꯆꯣꯡꯉꯩ ꯆꯣꯡꯉꯩꯗ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯆꯧꯕ ꯅꯨꯡꯇꯤꯒꯤ ꯂꯥꯏꯖꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯂꯥꯏꯖꯕꯨ ꯑꯗꯨꯝ ꯁꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯎꯕ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯦ ꯑꯆꯧꯕꯅ ꯂꯥꯏꯖꯕꯨ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯊꯣꯠꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯒ ꯍꯦꯛ ꯊꯦꯡꯅꯩ ꯃꯃꯥꯒ ꯑꯣꯏꯔꯖꯥꯠꯂ ꯑꯁ ꯏꯗꯤ ꯀꯩꯈ꯭ꯔꯦꯗꯀꯣ ꯍꯣꯏꯗ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯂꯗꯕꯨ ꯏꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯂꯥꯏꯖꯒꯤ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯃꯗꯣꯝꯆꯥꯅꯤ ꯑꯩꯈꯣꯏ ꯂꯥꯏꯖ ꯍꯪꯕꯕꯨ ꯑꯣ ꯐꯔꯦꯗ ꯑꯩ ꯃꯤꯅ ꯍꯥꯏꯅꯕꯗꯒꯤ ꯂꯥꯏꯖꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯖꯔꯦ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯃꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯌꯥꯔꯗꯤ ꯏꯅꯦꯅ ꯑꯃꯨꯛꯇ ꯐꯅꯕ ꯁꯤꯟꯕꯤꯌꯣ ꯇꯥꯊꯣꯠꯁꯨ ꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯁꯥꯟꯅꯗꯨꯅ ꯑꯣꯍꯣ ꯏꯕꯨꯡꯉꯣ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯂꯥꯏꯖꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤꯕ ꯃꯤꯁꯛꯁꯤꯗꯤ ꯏꯁꯥꯅꯁꯨꯅꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯝ ꯁꯣꯜꯂꯤ ꯑꯁꯦꯡꯕꯩꯔꯣꯏꯅꯦ ꯍꯣꯏꯅꯦ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯒꯕꯨ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯌꯥꯔꯗꯤ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯩ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯛꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯂꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯅꯦ ꯑꯁꯨꯝꯅ ꯇꯥꯊꯣꯛꯅ ꯁꯤꯟꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯗꯤ ꯍꯣꯏꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯇꯨꯁꯣꯟꯕꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯗꯣꯝꯆꯥꯅ ꯇꯧꯔꯛꯀꯗꯕ ꯁꯞꯇ꯭ꯔꯗꯨ ꯈꯪꯕꯗ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯀꯛ ꯀꯛ ꯆꯤꯛꯂꯕꯅꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯈ꯭ꯔꯦ ꯈꯖꯤꯛ ꯃꯣꯃꯣ ꯅꯣꯛꯆꯅ ꯂꯩꯖꯔꯨꯔꯕ ꯂꯥꯏꯖꯗꯨ ꯎꯡꯗꯨꯅ ꯂꯩꯕ ꯍꯧꯔꯦ ꯁꯣꯝꯗꯅ ꯈꯣꯝꯕꯒꯤ ꯌꯨꯝꯗꯅꯤ ꯃꯥꯅ ꯂꯣꯏꯖꯕ ꯌꯦꯟ ꯈꯔꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯍꯥꯞꯇꯨꯅ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯂꯥꯎ ꯀꯩ ꯋꯥꯔꯤꯅꯣ ꯄꯥꯕꯣ ꯑꯩꯅꯅꯦ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ ꯏꯄꯥꯁꯤ ꯀꯨꯏꯅꯒ ꯄꯨꯟꯁꯤꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯁꯤꯕꯒ ꯑꯝꯇ ꯌꯥꯈꯤꯔꯣꯏ ꯅꯁꯨꯒꯤ ꯀꯨꯝꯍꯩꯒꯤ ꯌꯦꯡꯈꯤꯗꯣꯏꯅꯤ ꯌꯥꯝ ꯌꯦꯡꯗꯧꯔꯤꯗ ꯏꯄꯥꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯅꯤ ꯂꯥꯏꯖ ꯍꯥꯏꯕ꯭ꯔꯥ ꯃꯃꯤꯡꯗꯨꯕꯣ ꯅꯪꯅ ꯀꯣꯏꯂꯨꯝ ꯂꯨꯝꯃꯤ ꯍꯥꯏꯅꯦ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯑꯆꯨꯝꯕ ꯋꯥꯗꯨꯕꯣ ꯑꯗꯨ ꯄꯥꯕꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯑꯗꯣ ꯃꯥꯗꯤ
Sagai amani pabungna sagai tinade haiduna mabu namo oina lausinbiba ngamloidoribra masimatangdi nasana takpiyo hey angauba karigi lausinba ngamloidoribnone ipagi mafamdadine madugi tingba karisu leite thamoige sengma nusibadunine ipana pamlibadi isage pama tawbada ipana karisu hairoine babu numidang wairam tuda khombadu masa yam nana laizabu unaba lai as kaino mihulsina pangchona songlibasiba ngasidi mani yadrasu kudangdo tap ekta pairaga jingnadaw nupa thongna utpa taridana he khomba sum lakpana laptakna laizadu nupa maga leptuna leiribadu he ururi maka lamlamba maithongdu khajik hanjinkhre adubu tapna tapna sangsilei laiza sida kaidoramino laiza khombabu ubada yengba ngamjada mamai leithoktu leisei asawbana nangna kanano airo magi nupa is magi nupa kaino leikai nasana seda adum wakhaldo dum makhan bangam liba nangbu kayam phami uramdorike chalo chalomta mi aina bigane uri exam sidaba khombagi masing haidana masu hekta phingatuna asawbada songsilei hey kaino nang haido ha nang hatukpiyo haibra ha hatukpiyo haibra Laiza handakti khombabu khangin inthokduna mamaidida kupangna muktang thajinduna mina haise chumdro ha chumdraba nang kayam yam phawu mino adum nang nganglibado mangda lepliu mahakse aigi bor oigadabagi ngairaga lereba bisakni nang kari oidana nganglib khomba ngakna tari Laiza asawbagi khutpu singduna mafam adudagi satkre khombadi tarang amada leptuna asapumba kaina lephauri numidang phana thengladu phau khombadi mafam aduda adamak masilengda leplami aduga tapna tapna mayumda sanglei Sandrana nangbu ngasai karaida leiruge ipa nangbu thiba lakki toramlibanine khomba hairibadu khumdi suriduda ngek phamthai imungni sangasi laone kaidorage nangbo babo kaidorage khomba chinbaltana nokningda nok milu anidana ira senja mapagi makhutubu chena paisinjaduna khonjal tanik tanik hairei babo nasa siam patraba aisi nasa hoina phangjabada phawni kaiba pokbra lehijabi imanasu ai warorangani ko Sandradi amukta uraktriba masagi matawsida ngakna yengli babo ai fana kanadi honabani adubo magi pukningna penjaba male ai bu nusidi manaktaki laukru hairi masu sakayamada olani haidana ado babo ai laizabudi thamoi singna nusi mana topunu aga nuksiri pun semkibda ai yengba ngamoi babo ai mabu yam nusi mana ni ai nusi base karisu kamiramche Sandra masagi mataw sibu yengba ngamda masu mabidu tapna sintharakli Aigamza, Waigamza, Karino Toribudubo, a side angangsia, the lobby wire, Sida, Uidana, Swero the Lamnibisibo. Is Adi Mang Luridana, Mitkasi, is so lenitorise. Pabung Halanisi, ai Pabungi Kungut Hamnaba, ising of the Tanga Lukigeba, Angangsia, the Lobiram. Liza, Masaba Komba the Sinaram Lagasat Cree, Kombadi, Mangla Taibangla, Ganmenga Tazaji. Inoibu torusibo Laiza Kaino ngawrabrami nang kamaina aigi luhongino haima makokse phajana saidana sidi adu amta hairomi haigi Laiza ga saubagagi luhongmusu naksilaklami tathot ka tampagasu Laiza gi luhongbagi thabain khang yaunabani haidana mayumda muk lakpani adubu Laiza ga luhongani haidan tawriba azaubasidi Tamphaga nungsinaba misak ama oirambadagi tamphadi thamoy yamna kaiba haibtu oirami wari pumba mamada su tamlami ima ai mag kaina bangamoy noyat armlibasibu karino aise pharasu phatrasu mama ma haibado oigadorabani is karino net oribasibu ima gyana mamam silaklene natraga nang hausikmak asawbada singkragero
ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯅ ꯀꯝꯗꯧꯕ? ꯂꯥꯏꯖ ꯐꯠ ꯆꯪꯂꯛꯇꯨꯅ ꯏꯆꯦꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯅꯪ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ. ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯇꯝꯐꯥ ꯀꯥꯞꯇꯨꯅ ꯂꯥꯏꯖꯗ ꯀꯣꯟꯁꯤꯟꯖꯩ. ꯇꯥꯇꯣꯠꯁꯨ ꯂꯥꯏꯖꯒꯤ ꯄꯨꯛꯆꯦꯜꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯗꯨꯅ ꯄꯦꯟꯗꯨꯅ ꯀꯞꯆꯔꯛꯏ. ꯏꯟꯗꯣꯝꯆꯥꯒꯤ ꯂꯥꯏꯖ, ꯅꯪ ꯏꯟꯗꯣꯝꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯟꯗꯣꯝꯆꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯟꯗꯣꯝꯆꯥ. ꯑꯁꯨꯝꯅ ꯇꯝꯐꯥ ꯑꯆꯧꯕꯗ ꯆꯦꯟꯈ꯭ꯔꯤ. ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯤ, ꯈꯣꯝꯕꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯏ. ꯑꯗꯨꯕꯨ ꯃꯥ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯨꯗ꯭ꯔꯤ. ꯊꯋꯥꯅ ꯇꯝꯕꯗꯒꯤ ꯈꯣꯝꯕ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯥꯏꯖ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯍꯨꯟꯗꯣꯛꯇꯨꯅ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯊꯋꯥꯅꯁꯨ ꯆꯟꯗ꯭ꯔꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ. ꯂꯥꯏꯖ ꯈꯣꯝꯕꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ. ꯈꯣꯝꯕꯗꯤ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ. ꯑꯩꯒꯦꯝꯆꯥ. ꯈꯣꯝꯕ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯂꯥꯏꯖ ꯑꯣꯏꯔꯝꯕꯗꯨꯗ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯀꯦ ꯇꯧꯏ. ꯑꯗꯨꯕꯨ ꯉꯝꯗ ꯑꯃꯨꯛ ꯍꯤꯞꯊꯩ. ꯂꯥꯏꯖꯁꯨ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯝꯕꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ. ꯅꯪꯅ ꯏꯕꯁꯨ ꯄꯣꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯒꯦꯝꯆꯥ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯅꯪꯅ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯒꯦꯝꯆꯥ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯂꯥꯏꯖ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯌꯥꯔꯦ, ꯊꯣꯛꯑ ꯆꯠꯂꯣ. ꯈꯣꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯣꯛꯃꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯨꯕꯨ ꯄꯝꯗꯨꯅ ꯃꯄꯥꯅ ꯊꯣꯛꯂꯛꯏ. ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯁꯣꯜꯂꯤ. ꯃꯪ ꯑꯣꯏꯔꯝꯗ꯭ꯔꯦ, ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯦ. ꯑꯩꯁꯦ ꯉꯥꯎꯏꯗꯀꯣ.